Loyalam E-PAO tabiriba khudimakpu Hidrom Susmitana ayuki pau pizari. Numit ninigi manungda naha ani Mapada Hingna Sinagadoubani haina Cocomina matam Haikhre. Numit ninigi manungda fajinkiba miyoi ani Mapada Hingna Sinagadoubani miyamna changsilapa democratic oiba khongjangsinda sagotkani haina Coordinator Committee on Manipur Integrity Cocomi Women's Wing na phongdorakli. Lamfelda Label Cocomi gi office ta ngarang paumi singa unaba amada Cocomi Women's Wing gi Assistant Coordinator RK Tharaksana na phongdokibada chahi ama helawe irang asida terrorist ki thawong kaya chatharaktuna micham miyam khamthengna awaba mayoknaribani asigumba chairak asida thabak recruitment ki chatkiba angang ahum lambi kangaunabadagi kuki terrorist singna fajin khraba ama khak thadorak pa haibasi miyeba amana tawroidaba thawongni drone bombing amadi missile kapsilakpa yauna kahenba thawong chakaya chatharaklaba fawa miyamgi awaba koknaba lebak asigi Union Home Minister amadi State asigi Chief Minister na honadaba asimak laibak thibani Fajinduna thamleba angang ani atubada Mapada Hingna Sinagadoubani karigumba sinarakrabadi mai chaktuna leiba Manipur miyamgi mathakta gi haiba oina thokani masi khangna mari leinaba singna thaba paikhatlu haiki loinana fajinduna thamleba angang ani asi sinaraktabagi mayokta miyamna chansilapa democratic oiba khongjang khudimakta Cocomi Women's Wing gi ima singnasu sagotkani Fajan kibadagi mafam khangdana leiriba angang ani asigi matangda lengakna kari thabak laukhatlabagi thabak paikhatlabasu mami toina taba ude mafam khangdriba angangsing asigidamak thobalgi imasingna waba adugum Cocomigi imasingnasu chapmana waribani masi khangna athubada thabak paikhalu hainasu mahakna makhatana phongdokhi Myanmargi naronda changsilapa mitop singna khutlai purakpagi wafam leite haina Chief of Army na phongdokhibaduna chumlabadi kuki militant singna pairiba afaba makhagi khutlai sing asi kanana pibano haina YK Direna hanglakli Myanmargi naronda changsilapa mitop singna khutlai purakpagi wafam leite haina Chief of Army na phongdokhiba wafam aduna chumba tarabadi kuki militant singna pairiba afaba makhagi khutlai sing asina kanana pibano haina United Committee of Manipur UCM gi President YK Direna hanglakli Wafam asingarang UCM na sinduna ke krupata pangthokiba langban thagi haithalei thaba lushenbagi thoram aduga mari leinana phongdokhibani YK Direna makha taraduna hai India gi Army Chief na phongdokpa wafam amada conflict leiba mafamda mi leningdaba amadi conflict leitaba mafamda mi leningba haibasi human nature ni hai adobo conflict leiriba Myanmar dagi conflict leitaba India da changlapa matamda changlak leiba miyoi sing adu India government na karamna thamgadage haibadu mayek sengba changi conflict leiba mafamdagi miyoi sing changlakpa yade haibagi wafam leite tawbatabu changlak leiba miyoi sing asi India gi law and international law gi matung inna makhoi oiva refugee camp natraga center home ama saduna yamna ningthina India gi security na ngak senuna thamlaba matung makhoi maramda Normancy laklaba matamda amuk halan kibada Manipur miyamgi maikeidagi athingba piba leite haikhe Mahakna makhatana phongdokhibadi madu natana Manipurda thokliba conflict asina maram oiraga changsilakhiba miyoi natana naronda lona changlakhiba miyoi kayana Manipurgi tonga mafam kayada anau khul sandorakpa amadi masing thingamdana migi masing hengalakliba asida mitop changsilakpa thingnaba thamliba India gi border guard singna kari tawraga amadi kari yengduna leiri haibasi miyamgi wahang ama oirakli Loinara Manipur gi mafam kayada kuki militant singna drone bombing yauna missile rocket kapsilakpada foreign militant kaya Manipur da changsilakre habigi wafam security advisor na phongdokhiba lekhraba matung ngarang India gi army chief na ama phongdorakpada Manipur da drone bombing sizinaba amadi foreign militant singi Manipur da changsilakhiba leite haiba wafam ama thamlakpa haiba asi hauzik leiriba India gi security gi agency sing asina Manipur gi conflict asigi matangda karigumba wafam amata khangdabagi thawongni Mahakna makatana hai Manipur gi security advisor amadi DJP yauna famkiba mifam amada Manipur da thokliba conflict asida foreign gi miyoi singi khut yaure hiram asigi matangda NIA da sinaragani haina wafam phongdokhiba wafam asiga army chief na phongdorakleba wafam asiga iman manadaba wafam ama leiriba asina Manipur gi miyamda chamhanaba amasu thokhalle haina phongdokhe UNC gi shutdown handokre wari sanaragani
United Naga Council UNC Senapati Headquarter na October 3 nongyai pungni funipan total shutdown tawgani haina Manipur amadi India lengakta thamkiba wafam adu yanaba purakpadagi handokle haina United Naga Council gi Information and Publicity Secretary James Hauna khudyek piduna thadorakpa cherol amada hari Haukiba lising anitra ki December ni panda matam adugi Congress ki lengak leringai matam da Chief Minister O Ibobina nongna district taret semkiba adu hanagi fibam da lehengadabani haina UNC na tawkiba demand adugi waroisen puraktrabadi total shutdown tawgani haina lauthokibani adubo Manipur lengak ki maikaidigi lakliba October 13 da New Delhi da India lengak ki Ministry of Home Affairs ki Representative North East ki Security Advisor amadi Manipur lenga ki mihut yauna mifam pangthokadaba makhoina taliba demand asi piragani haibigi thazaba pirakpadagi khongjang asi handokpani Manipur lenga ki Home Commissioner AK Ashok Kumar na UNC da cherol ama thoktona maikei ahumgi wari sanaduna waroisen puraknaba hotnarakpadagi khongjang asi handokpani hairi Panbayabadi Jiripam Kakching Kamjong Kampokpi None Faisal amasong Tenopal District taret asi nauna semkiba adu hanagi district singda pullu haina demand tawduna lakpani Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Section minasi amok hana yetnabagi khayata tahaloisi haina youth wing haumina fongdorakli chahi kaya lamdam asigi haumi singbu kuki militant singna lona amadi phongna masing thingamdana Haikhre haukiba chahi gi me ahumdagi maru oina lamdam asigi yalhomi singda khut tharakpa makoina namna taba mafamdagi Yalongmi Singh Bhutan Thokpasi Anobanate Haina Federation of Haumigi Youth Wing General Secretary KH Johnson na khudyek piduna thadorpa cherola mana hari Cherola sena makha taribadi masibu thengnanaba mipum khudimak na hotnaringai tanja asida minungsi machet amata yauduna makhoigi marakta changsinduna masabuku gi singda khangna amasung khangdana senabagi thabak se leptana changsinbagum uhalli khutlai supaidaba aikoigi miyoi singna karamba wakaldagi kuki khayata changlibano haibagi wahang kayamim pum khudingmakna hongnari Mafam khangdana mangkraba thiba khangdana leiriba kaya sikre khanglabasu asiba masa fangdana leiriba kayani chatkraba sing aduna piramba awa China di imung manung miyamda tahori masi makhata na thoktana ba lamgi club maira paibi singna chappa yaba yadaba tawgadaba tawroi amadi tawroidaba sing thabak lekai gi oina meeting athubida pangthokpiyu amadi mama mapa singna macha singda thokliba irang asigi matangda kupna khanganbiyu amadi Manipur government ke maikaidagi kuki ga tainari balam singda security matik chana thambiduna achat awong sing check tawnaba post athubada hangdokpa mathau tare masida government ki miyeng chingchingjari hairi Ukhrul lamgi wahauda chawna unkhanarapagi thodokta nomai kapnarakpadagi miyoi ahum sere Ukhrul lamgi wahauda khul anigi marakta chawna unkhanaraktona khutthoknabagi thodokta miyoi micham ani amasung taruk suba MR gi personnel ama yauna punna miyoi ahum laikhidre asok apan kaya yaukre hari Thodok asigi matangda press na phongba paugi matung inna thodok asi ngarang ayuk pung 9 makhairom tarakpa atuaida Gandhi Jayanti gi thoranga mari leinana Ukhrul town da leba Punjab National Bank ki area da Hongbong Thaiso student sing amasung kunja singna sembagi thabak chathaki adubo haikiba mafam asi matam kayagi mamangdagi yetnaba mafam ni haiduna Hunbul village ki kunja singna thoraktuna leptana haibadagi maikei anigi marakta muknaba horakhi Pau adu tabadagi Ukhrul village amadi Assam Rifles ki maikaidagi irang adu control tawnaba honaki adubo ayuk pung 10 makhairom tarakpada khuthoknaba adu henjilakpaga loinana maikai anida nomai kapnarakibani Nomai kapnaba aduda miyoi ahum laikidabani aduga kharana asok apan nangkibani asokpa sing adu Ukhrul district hospital da pukatuna laikanari loinana asokpa masing hengalapa yana leiri hairi Nakalamaram da security force na tear gas amadi rubber bullet kaptuna miyam adubu tangkhaiduna irang adu laksina bahonaki Amaram da Ukhrul district da lamgi wahaudagi thokliba thodok asi yenglaga district magistrate Ukhrul na pamdaba thodok sing makhata na thoktanaba laukatpa cheksin tharangi saruk ama oina ngarang ayuk pung 8 dagi curfew gi athingba thamjingkibaga loinana district asida internet su kudaktagi ban tawkhre Thodok asiga hundungi oina miyoi 12 soki aduga Hunbul Ukhrulgi oina 15 rom soki hairi
ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯔꯩꯕꯨꯡ ꯑꯍꯨꯟꯊꯪ ꯆꯍꯤ 90 ꯎꯈ꯭ꯔꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯐꯝꯒꯤꯗꯃꯛ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯑꯣꯖꯣꯏꯅ ꯍꯥꯏꯔꯤ꯫ ꯏꯖꯥꯇꯤ ꯏꯐꯨꯔꯨꯞ ꯃꯨꯠꯈꯤꯒꯗꯧ ꯁꯔꯨꯛ ꯊꯋꯥꯏ ꯊꯥꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯐꯝꯒꯤꯗꯃꯛ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯑꯣꯏꯒꯗꯧ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯚꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯖꯣꯏꯅ ꯉꯔꯥꯡ ꯂꯪꯊꯕꯥꯜ ꯀꯨꯟꯖꯗ ꯂꯩꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡ, ꯃꯍꯥꯔꯥꯖ ꯅꯔ ꯁꯤꯡ, ꯍꯦꯔꯥꯆꯟꯗ꯭ꯔ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯃꯍꯥꯔꯥꯖ ꯅꯤꯡꯁꯤꯡ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯂꯥꯡꯕꯟ ꯇꯔꯄꯟ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯍꯥꯏꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ MLA ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯚꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯖꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯔꯩꯕꯥꯛ ꯅꯤꯡꯕ, ꯃꯐꯔꯨꯞ ꯅꯤꯡꯁꯤꯕ ꯋꯥꯠꯂꯛꯄ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯔꯛꯄ, ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒꯤ ꯈꯟꯕ ꯋꯥꯠꯂꯛꯄ, ꯍꯧꯈꯤꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕꯁꯤꯡ ꯇꯨꯡꯒꯤ ꯆꯦꯔꯣꯜ ꯁꯨꯔꯣꯜꯅ ꯍꯦꯟꯅ ꯈꯪꯍꯧꯅꯕ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯛ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯑꯊꯧꯕꯁꯤꯡꯅ ꯊꯧꯔꯝꯁꯤꯡꯒꯤ ꯑꯁꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯂꯒ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯍꯦꯟꯅ ꯈꯪꯍꯧꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯁꯤꯒꯤ ꯑꯆꯪꯕ ꯁꯦꯟꯐꯝ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯐꯟꯗꯤꯡ ꯂꯧꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯥꯂꯦꯝꯗ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯋꯥꯈꯜꯂꯣꯟ ꯍꯧꯗꯣꯛꯂꯝꯕ ꯅꯦꯁꯟ ꯑꯁꯤꯒꯤ ꯃꯄꯥ ꯑꯣꯏꯅ ꯈꯪꯅꯔꯤꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯂꯟꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜꯒꯤ GM ꯍꯣꯜꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯅꯦꯁꯅꯦꯜ ꯀ꯭ꯂꯤꯟꯂꯤꯅꯦꯁ ꯗꯦ ꯁ꯭ꯋꯥꯁꯊ ꯚꯥꯔꯠ ꯗꯤꯋꯁꯀꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁꯇ ꯊꯥꯖꯕ ꯊꯝꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯂꯣꯏꯅꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯑꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯁꯦꯟꯇꯔꯒ ꯇꯥꯟꯅꯔꯒ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯔꯥꯡ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯀ꯭ꯂꯤꯟꯂꯤꯅꯦꯁ ꯗꯦ ꯁ꯭ꯋꯥꯁꯊ ꯚꯥꯔꯠ ꯗꯤꯋꯁꯀꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔ, MLA ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯇꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥꯎꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 50 ꯀꯥꯏꯊꯣꯔꯛꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤꯕ ꯒꯨꯖꯔꯥꯠ, ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁ꯭ꯇꯦꯠꯀꯤꯗꯃꯛ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 785 ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯟꯗꯒꯤ ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 50 ꯌꯥꯎꯔꯤ꯫ ꯁꯦꯟꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯟꯗꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯀꯥꯏꯊꯔꯛꯈꯤꯕꯅꯤ꯫ ꯔꯤꯂꯤꯐꯀꯤ ꯁꯦꯟꯐꯝ ꯑꯁꯤ ꯒꯨꯖꯔꯥꯠꯀꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 700, ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯣꯔ 50 ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯀ꯭ꯔꯣꯔ 15ꯅꯤ꯫ ꯃꯈꯥ ꯇꯥꯅ ꯏꯟꯇꯔ-ꯃꯦꯖꯤꯁꯇ꯭ꯔꯦꯜ ꯁꯦꯟꯇ꯭ꯔꯦꯜ ꯇꯤꯝ ꯑꯃ ꯁ꯭ꯇꯦꯠ 3 ꯑꯁꯤꯗ ꯏꯆꯥꯎꯅ ꯀꯌꯥ ꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯑꯇꯣꯞꯄ ꯇꯤꯝ ꯑꯃꯅ ꯕꯤꯍꯥꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯕꯦꯡꯒꯣꯜꯗ ꯍꯟꯗꯛꯇ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤꯕ ꯑꯗꯨꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯁꯤꯡ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯑꯁꯥꯝ, ꯃꯤꯖꯣꯔꯥꯝ ꯑꯃꯗꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯡ ꯑꯇꯥ ꯅꯪꯈꯤꯕꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,794.30 ꯍꯦꯟꯅ ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,919.63 ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯤꯂꯤꯐ ꯐꯟꯗꯒꯤ ꯁ꯭ꯇꯦꯠ 13ꯀꯤ ꯑꯣꯏꯅ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯅꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯣꯖꯤꯁꯇꯤꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ, ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ ꯇꯤꯝꯒꯤ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯐꯪꯍꯟꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯁꯤꯡꯒꯤ ꯁꯦꯟꯇꯔꯅ ꯁꯦꯜꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯀꯌꯥ ꯌꯥꯝꯅ ꯄꯤꯕ ꯍꯥꯏꯕ ꯑꯗꯨ ꯁꯦꯟꯇꯔ ꯏꯟꯇꯔ-ꯃꯦꯖꯤꯁꯇ꯭ꯔꯦꯜ ꯇꯤꯝ ꯑꯃꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯂꯦꯞꯊꯣꯛꯂꯒ ꯁ꯭ꯇꯦꯠꯁꯤꯡꯗ ꯇꯦꯡꯕꯥꯡꯒꯤ ꯁꯦꯟꯐꯝꯁꯤꯡ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯨꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯆꯨꯝꯂꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯥꯏꯔꯤꯕ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯄꯤꯕꯅꯣ ꯍꯥꯏꯅ YK ꯇꯤꯔꯦꯟꯅ ꯍꯪꯂꯛꯂꯤ꯫
Numit ninigi manungda naha ani mama mapada hingna Sinagadoubani haina Cocomina matam Haikhre. Matang asida ayuki pau piba loizare tabiriba khudingmapu amuka hana khurumjari.